Mayambu Kurumzari adom na yangbiriba si Impact News ni Impact Health Link for a Healthy Manipur da mayambu taram na okshari ngasi health link ta pujarakli ba topic asi breast cancer habedi October tha sibu malim sin bathungna breast cancer month haina pangthok liba palan thoram ga mari leina na ngasi ki topic asi khocharak pani loinena hiramasi gi matang da akupa warol khara thambina ba ikoi ki studio da lengsin duna leibiriba expert asina Dr.Y.Indibor Singh MD Radiation Oncology FICRO Fellowship TMH Mumbai, former professor and HOD RIMS, Head Radiation Oncology, Karkinos Healthcare Center, Imphal ni Dr. Buahan Bamagta Taram Nokjari. Miyang tabi so ina kuramjari. Dr. Huzik akoy tha sima habedi October tha sibo breast cancer month ana palan taunari malim sin batuna ado ahan bada Dr. Day khangjaning se akoy breast cancer habisi karino matau karam tawbage habedo ahan khangjahoke. Hai. Sahi khudingi October tha si koigi worldwide PTV global koigi breast cancer month haina observation tawduna lai the breast cancer se asuki matik maruoi ba haidi nupi singda maruoina nupa da su effect tawi adubu maruoina 99% nupi da effect tawa yamna kinaba haidi yam dreaded cancer disease amoire aduna masigi damakta akoina palan se tawbagi maramdi ai kona mo haijarake aduga hojiki hangbirakhibado ahamada breast cancer si karino haibase breast cancer su akoigi cancer makhal amani akoigi miyoi begi hakchang da any part of the body da cancer lakpe hai ba akoi lungs da torgana lungs cancer akoigi stomach da torgana stomach cancer khanau da tarona khanau gi throat ki larynx cancer mato smai tawdana khoigi breast gland sida tawba khoigi cancer si bo khoina breast cancer hai ado masigi cancer se masina nupi obising da di khwai de common noiba cancer khoigi manipur da gi nate ko india gi adegi developed country world gi oina masina number 1 oyaba maram masina khoi prithvi gi world health organization yauna Mayam Changdana Health Organization at the stakeholder Mayam Changdana October Tasima Pura Palan Doxi observation Doxi Hana Zatarapa Canoni Masigi Canosi awareness programs. Akogi ta have the October Tasima breast cancer month and a punctually Sisigi Magi Maram se have the Kari Maram Gidamakta Punctoki but no have to come. Matsi I exactly called the call in 1990 died Quagi breast cancer na ba nupi macha mana hana magna yam nuksina magi na bagi maramda hogdokhibane ba dagi mangonda mayam na encourage to boyna khoigi kano si give nunga pidana dagi breast cancer gi adamain tawdana namit sibu magi kano si tawdana observation se hogdokhiba ko adam masigi tha sibu khoina pink ribbon day haina khangne ada masigi maroi ba pandan di akoina masi breast cancer si yam line lang bangam ba kyoto ba laina ne ba dubu laibak thibana akoigi yamna stage yam thengna haidi late stage da haidi akoigi last stage da khangantana ana basdegi akoina kan bangam da ba ade yam ayam ba akoigi siba haidi mortality si yam wang ya masi akoina western country da di almost my mortality rate say more than 10% handa kare breast cancer cham minung da 90 mukti kyoto bangam kare ado khoi india de di yam theng bas stage da khangmani na khoina masi 2030 de ge hana early stage da detect to bangam da ba adana khoi gi cure rate yam handa ba adana maram masina khoina masigi tha sida masigi breast cancer month October tha sida khoina program makhal pangthoi haijari ba government gi advocacy gi group ta gi NGOs ki group tagi dagi akhoi health sector dagi aduga akhoi doctor oina lariba khoina su maru oina media gi through da dagi akhoina community da chatana dagi hospital da kari da khoina early screening free da tawba dagi health awareness camp chatpa dagi free treatment piba dagi breast cancer nan naramba dagi faraba mis survivor singbu akoina covid na moida gift piba sina singba program se mathang sathaduna akoina namit tha pura chumna palan to godorin meba akoina loina makti akoi manipur gi da akoina cover to
bangamdabdi ai adubu ai isama Karkinos akhoi cancer center Manipuri nauna linkhalakli ba sida ai cancer gi radiation oncology na head oina work tawjabani aduna aina anaba se sukimatik breast cancer si yam kholai hanadi ahan jingda tawrambadagi naha da su tawre hadi aina sahi kunthram ki mamangda kunthram manga hai tare doctor tamamatam da breast cancer si sahi yankhai gi maka kha da na ba si thengnaram de ado hojikti laisabi macha dagi sahi kun ma dagi bhok na ba hore aduga masing ju yam hengalakpa maram masina akoina masik kari maram ge no kari maram ge hengala ibano aduga matau kramna akoina nganna khangaga masik kram haina treatment tawgadage haibna chingba program sing se lisang china tha sima chumna palan tawjage masigi damakta akoina breast cancer khoigi month pink ribbon day haidna tawjabani masigi program si adoga sir chahi khudingi pangthokliba tha machupna pangthokliba haibadi sigi breast cancer month sigi oina theme se chahi khudingi amamam le ado handak chahi gi theme sina karino adoduga theme sigi nunggi oibas wahan thoksina kari oibage haibu su khangja akoina tha si chahi khudingi akoina theme ama pi bai de akoina slogan ama lawbagi wani se mamangi chahi da for example close the gap hai di breast cancer nari si hoigi khara developing country khara chakhota bale bakta di lang bangam da close the care gap abako lang bagi keno si facility laita ba du yam chakhot pa develop western country da na yam early detect hadi how dringai da hadi prevention to bangamba treatment to bangamba cure to bagi acham wang ba ina sa haijagi do more than 90% cure rate yam wang na leigre aduna asigi khena base masi care piba adagi early detection treatment adagi my facility siki yam na gap si yam chauna le masibu yam close the care gap haidana tawkhib aduna masung ba thim mamada lauraga handakna muk kari haige dage da tribe 365 hari haibagi meaning di 365 days sahi ma haidi pra at least sahi ma di hingallo haidi cancer any breast cancer se means ma si cure to holo haibne ba haidi breast cancer se nganna detect auraga maduga magi appropriate treatment magi lying badu chathabiraga haidi breast cancer na basi yari makhai sihan ganu moisi yam good quality of life da hingallu haiba thim si oi handakisina thrive 365 days haidi sahi chupa moisi nungai na hingallu good quality of life haidi moigi kana se punsigi mahawle na hingalba bas Doctor de khangzani na khoi breast cancer se nare haibadi detect tawba se khoina khangdokpa se matau karamna khangdokani haibadu musu khangsa adune nga sigi topic sigi khwaidai maru ebidi masini khoi gi breast cancer se khoina mass screening program se tawba ngamdri abako haidi masing amdabagi maramdi kainoida breast cancer se khoina hekta torchlight ama thalaga natraga test ama tawraga heta nangsi cancer narakani naroi heta khangbangam deba adugumba screening test laitabanina ade mi khutimukta loina chalaga akhoi mammogram haina akhoi early detection tongam mi haiba x-ray se tawraga heta khunda kari da village da paktana na chalaga heta tawbasu yadribako adu ergadi ayambana breast cancer na basingsi masada apomba ama laire apomba si ahamad na basu phawdi aduna moina su khara thoksa deba ayam khangda basingna na bachikpa tawrakanda seglak taga sandoraga dagi akhoi kaigum matamda na akhoi pokhaira kanda inai ga tarakanda la eba adudi am thengre adudi cure gi stage lanthokre adudi akhona matam di kitang life sahi mani sangdokpana tana ngamaroi ba dugi stage dudi janjan khraga de admara masina akhona early detect tonana ba akhona doctor na su masing anna khangdong na ba paktang na chapang amdre hai adagi patient na su masana khangjadre hai adudi mato kramai tawraga anabasi how to catch early de antana khanga dage haina khan bisida koina awareness program se amaru oire awareness edi koina patient masa sinane aisi breast cancer narakpra naraktrabra ada narakadori ra haina khangna na ba ko ada masi khangna na ba hona bada khwaidagi maru bedi akhoi risk factor me amle ai masi haijarake ko risk factor haidi akhoi da aingonda narakpagi chang se haidi mi atopa madagi maga chamana ba chahi lenga chamana bam dagi maunga ne wangba sibu high risk factor le
मसे फैक्टर सिंह जाय खितंग समलमना पंजरके मसे याम मरुय म्याम खंगिनबा दरकार लई मरुयना नपि बिसिंगना लोइना खंजन बिगदबने रिस्क फैक्टर दे ख्वाइदगी मरुय दि चाही सिनदि ओय चाही सुम याम खलें खैगी ब्रेस्ट कैंसर की रिस्क से सुमाव वांखलेबा चाही कुन ओइबा कुंथ्रा ओइबा डिकेट अमम निफु यांखै चाही यांखै मतकतदि सुम 50% सुम हेंगलेबा ना चाही यामक नपि सिंगना नपि बिसिंगना अखोइगी ब्रेस्ट कैंसर से नारकद्रा हाइदना मसादा अवेयरनेस अमा खंजबम लेगदबने अदगी चाही नेक्स्ट अखोइगी रिस्क फैक्टर द याम रे फैमिली अखोइगी हिस्ट्री से सिसु 10 to 15% 10% होती अखोइगी फैमिली जेनेटिक फैक्टर हाइतारे हेरिडिटरी आदि जिन से मागी ममा दगी मबोक दगी इवन मपा दगी ओबसु है मपा द सपोज मपा से प्रोस्टेट कैंसर नारे खलसी प्रोस्टेट कैंसर नाबसी अखोइगी ब्रकाना बीआरसी जिन नम लेबा सी मचानुपी देरमदी मचानुपी सुदम नारपे मपा खंगदे ममा खंगदे मबो खंगदे मगी जिन द हेरिडिटरी ओना लाक्तना कैंसर की हेरिडिटरी लेगदी मोइदसु ngana कैंसर नारपकी चांस हम लेरेको सिसु फैक्टर अमनिको अदना आइगी बबाम नाकी इबोक नाकी नत्रगा अखोगी आइगी इचेसु नाकी हारगदी मोइदसु रिक्स अमुक लेबा अदुगी जिन टेस्ट अदम तौबे याय अखोइदा Karkinos द लेयेबको अखोगी जेनेटिक मोलिकुलर जेनेटिक टेस्ट तौनाबा अदगी नेक्स्ट ना अखोगी अतोपा केनोना अखोगी से मसा फैक्टर अतेदी को फैक्टर ने से टोबेको सिनबसु याम हेली हारे जुरु बेरी क्वा जडा तलब चाबसु अदगी अतोपा मना अखोगी मसा सिडेंटरी ओइबको फिजिकल एक्सरसाइज याम वाटपा मोइसि सुने अदगी मेंस की केनो से थागी खोंकाप से थागी खोंकाप मेनोपॉज अलमतुंग द रिक्स यमु हेंगरपा अदगी ख्वाइदगी मरुइबदी आइना पलहौद्रे अखोगी ब्रेस्ट फीडिंग तौबा हाइदि अंगांग युम से मतम चाना पानबीबको चाही कुन मंगा स्वाइद पानबीरो हाइबनी युम याम थेंगना पानबसु फत्रे चाही निफुगी मतुंग द अंगांग उनरदी मागी केनो से ब्रेस्ट कैंसर से प्रोटेक्शन तौदे हाइबा हाइदि अंगांगना हाइदि मचाना ममादगी खोम चिंगतोपसिना ममा द ब्रेस्ट कैंसर लाहंदेबा द मतम चाना युम पानगदबनी अदुगा यामद्रबदा अंगांग अमदा चाही अहुम खोम इनबिउ हाइबनी अदुगा यामद्रबदा अंगांग अनि इनबिउ अदुएगदी हाइबा नुपीसी मांगोंदा ब्रेस्ट कैंसर नारपगी चांगसे याम हंदेबा मसिमा लेरे अदुगा युम पानदबा सिंगसे अखोना नली परस हाइ युम सुमान पानदबा युम पालसो अंगांग लेतबा हाइतारेको और नत्रगा युम पालसो अंगांग लेरगसु ब्रेस्ट फीडिंग तौदबा बोतल फीडिंग तौबसे मोइदन अमुक रिस्क फैक्टर से हाइदि कैंसर नारपगी चांसे मोर देन 50 याम वांगे हाइजरिबा मरम मसिना अखोना युम थेंगना पानबा नत्रगा अंगांग खोम पिथक्तबा बोतल फीडिंग तौबा नत्रगना अखोगी अंगांग द केना तौदबा सिंगसे हाइदि अंगांग अमतंगा पोकपा याम फजना एडुकेट ब्रेस्ट फीडिंग लेतबा सिंगसिसु आई इसाना ब्रेस्ट कैंसर लाकपे आई डॉक्टर न सुमाइना हाइगिने आई मरक तंग चेक तौगे का हाइदना लाकपीबको अखोइना अल्ट्रासाउंड गुंबा इचम चंबा पैसा याम तिंगदबिदा नत्रगा डॉक्टर न क्लिनिकल एग्जामिनेशन तौरगसु अदुम हाइबा ngame खरंग खैदि दुना अदगी अतोप फैक्टर ना अखोगी हौजिकान की मतम सिदा अखोगी नुपी सिंगसिसु हाइदि नुपी ओबि सिंगसिसु अखोइना यामना स्ट्रेस की लाइफ अमा लाएब हाइदि ममा ओइना ओइना थबक तौई अदगी मचागी स्कूल चकद्रा लाइक तंबगी तौगद्रा युमगी पुगद्रा आई ऑफिस नंगना होनागद्रा अदगी अहिंग दगा नाइट ड्यूटी गा तौबसे अखोगी नाइट से सिस्टर नर्स का से नाइट ड्यूटी तौबको डॉक्टर अदुना अहिंग द अदुना अहिंग तुमदबा सुगुंबा स्ट्रेस मैम सिनसु अखोगी फ्री रेडिकल्स ना कैंसर पोहनबा मैम थोइएबको इसादा मतम स्वाइन तौदना अखोइना यामना स्ट्रेसफुल लाइफ ता लेबा नुपी ओबिसिंग अदगी याम फास्ट लाइफ ता लेबा मोइसिसु कैंसर की चांस से हेंगले वांगेबा हां अदगी सिदनत्री अदगी कैंसर ओइबगी रिस्क फैक्टर से अखोइना से चिंजाक डाइट तसु लेबा चिंजाक खर लेय अखोगी मोइसे फाइटो एस्ट्रोजन सामने हार्मोन केनो यावबनेबको एंटी एस्ट्रोजन यावबा चिंजाक तसु अखोइना याम जंक फूड कुंबा केनो गुंबा याम चारदि फतेबा अदो चिंजाक खरा अखोगी सोय प्रोटीन गुंबा केनो गुंबा खर ले मोइसे फाइबर गुंबा
mana masing vegetable gumba yam chabsi yam protection yam tawi diet ta khoina fast food junk food chagibsina su breast cancer gi cancer tai da su hengadali dagi se red meat ke yam chabsi su adum factor amani hygienic aduna hari ba risk factor sing leiba sing asina khoina matam chana khoigi breast screening program lei ayamana chahi nifu dagi 40 years already mammogram toy 40 years ki makha da na khoina ultrasound gumba toy aduga breast da apom ba lei ba syam yauri ba ko aina hayo da ba ma yaure akhoina benign high cancer di na taba apom ba si fibroid makhalani sui proliferative and non proliferative haidi apom ba sum chawkholapa ma cancer di na taba dagi chawdi chawkhataba tang dana sum leiba fibroid nama adagi mai proliferative lei ado moi si proliferative fibroid nama moi si cancer pe chance sim wange ba doctor ai gonda apomba ani ahum lei ne ana ado sum kasuti tokde ado cancer din ate hai harga su madu masu khara kopna sena ba haidi monitoring toba surveillance toba ma change ba haidi cancer nate harga su 10 to 20% di moigi cell jing du atypical cell di mong chada ba cell olai cancer olapa gi chance le maramasina breast da apom ba leiba adagi ayam samjan jarake adagi angang yum pan da ba khom inda ba adagi men's period yam kuina leiba menopause pa oida ba adagi family gi hereditary leiba chahi yam khalakpa adagi masa da yamna physical exercise tawda ba adagi khoina tobacco gumba carcinogenic pot yam sina ba talab gumba jarda gumba chaba nupi oi jaraga su hai ba singa sidana khoigi breast cancer na bagi chance yam wangi yam ngai doctor adoga makha dana doctor regi khangni ba wafam kya leire adubo matang sai da brain khatang lojake ge matang sai da brain khatang lojake break tagi yamna thuna hanjarake impact health link meeting ta duna lebiu Get 50 to 90% off on top fashion brands only on Myntra's Big Fashion Festival. Shop now. Mayambo amuka na taram na oksari ngasi healing ta khana zaremi ba topic asi breast cancer hai ba hiramasi ki matang tani loine na khagi studio da lengsin duna laibiri ba expert asina Dr.Y.Indibor Singh MD Radiation Oncology FICRO Fellowship TMH Mumbai former professor and HOD RIMS housing na head radiation oncology oina Karkinos Healthcare Center Imphal da laibiri bani Dr. Bo amuka na taram oksari Dr. Hozikta mamang da so risk factor ma haibati cancer oirakpa yabagi magi chang oirakpa yabagi mayam ama panbi khre aduga makha na akoina khangjaningi sina akoigi Manipur da amadi north east ki oina breast cancer gi chang se kayam wangna leibage haibasi su khangjaw hoi aina so haipati panjagre akoigi breast cancer se nupi singda nupi da nawa cancer gi manung da khwaidagi wangba number 1 oyaba hana di chahi khare gi mamang da di ayhangna medical tamok matam da di womb gi cancer sin oirame womb gi cancer di angang khaw masin gi se aduga adagi lung cancer moi se oirami aduga breast cancer sin number 3 4 rank adai da leirambane hojikti breast cancer sin number 1 oigre last 3 4 5 years da khoi Manipur gi na aina hajriba data se khoi gi hospital da aigi OPD da adagi khoi gi hospital gi registry gi matungina ni ado khoi gi population base PBCR khoi Manipur gi moi gi registry gi matungina su breast in adum number 1 oi ado breast cancer na na ba se khoi pick laba Manipur sidana mi la kundre ku nipan lei sida chahi ma da aina sum thengna khibda 300 to 400 for them adai for them hapet wang na dum lae new cases se Manipur ha adudi yam sathina wangre proportionally akogi yem matam da so yam one of the highest oire ko Manipur si so
aduna masi breast cancer na number 1 tare aduga lung cancer gum sina second oire adagi number 3 da thyroid cancer goiter thyroid ke sam to inupi da aduga kano sina number 4 da thakre womb gi cancer sina ado khoina breast cancer haraga khoi nupa gi di khoi thoina khalludre ba haidi chahi amada amani khata lakpanina khoina count to da statistically pa bada kya yaudre maramuduna khoina ayamba kano se focus to base masigi early detection to na ba magi risk factor khandong na ba awareness program pina ba adagi early treatment to na ba adagi asigi adagi magi akhoi molecular gene testing to na ba se khoina adagi anova treatment me am se matau karama hana haidi nipi obidadi breast nama kathap lokthok pai se yamna shocking kenoni magi nipi obi family ti pura mangba ga manai chahi habalete chahi humdra ma haisu hakchangi part ama kathaki ba sinungai ba nate ba mara masina khoina masida focus toksale incidents ki de aina haijabaduni akhoi manipur su breast cancer sina hana de akhoi gi mumbai gumba delhi gumba sina breast cancer sin number 1 orme ado akhoi manipur su hojik last 2 3 years 4 years 5 years hypotari sida breast cancer sina akhoi manipur su number 1 khale high bisigi risk factor me am doina mamang da haijaki biduna oigadra na khanjai ado doctor makhata na khangjani sina khoi gi breast cancer sigi treatment gi matang da su kitang khangja hoge hoi breast cancer se akhona treatment to bada akhona masi multidisciplinary haidi multimodality haidi akhoi doctor ama khata na ngam da hai tare doctor da nate atai mayam su changi ko plap akhoi gi comprehensive kanoina treatment ama pitar di ada nurse su changi pathologist ahe su changi radiologist ahe su changi loina ma akhoi loina ma punthan na raga radiologist na lan piraga di breast cancer na ti haiga di mu lain thenda duini wari bo ko pathologist na breast cancer do cancer na te na haiga di akhoi mu thengda ga duini maram sina breast cancer gi treatment to matam da akhoi gi phajana mai pangna successfully to matam da akhoi gi discipline me amche loina amaga expertise me amche loina punjan ba haiba ma changba maram sina khoina masibu multidisciplinary approach hai ada maru oi pa thodang lori se ayam ta haijarake number 1 da de khoina surgery si mana it plays one most important role hai tare yam role important ni masigi matang da khoi surgery gi matung da khoi tengbang boina mateng pang boina khoina radiation re ka pa se operation tor lok thok ra amai ta hore ba operation na ya de horatana ba hona ba da khoi radiation khoina mai ai ba haraga khangne radiation si dakar le rakpa adagi breast cancer sigi magi unique oi ba hadi magi top ma lai ri ba breast cancer si khoina detect to matam da madi breast da lai bani khoi gi centimeter amatang chauri harakan da su madi already body da spread to khren loi systemic disease ko maram asina khoina chemotherapy na khangna ba cancer gi hidak so kapya masi kaptra di cancer se khoina ngasai operation to lokho so mai ara ga so atopa jaga hade hakchang gi lungs da liver da kidney da horpe ya ba ko maram asina khoina surgery adagi mai ya ba radiation therapy adagi khoi chemotherapy ada chemotherapy gi mathang da khoi gi hormone therapy si to bi endocrine therapy hai ba me am je punjal ga di cancer se khoina cancer se khoina cure to banga mi haibta re cure haiba de khoina actual de khoina cure haiba wai se khoina yam term with certain qualification sineba haidi chahi humdra se ba mi amana chahi kun bhawba cancer se halakra di chahi mokra suradi cure to re haiba ga mani taseng na haraga di cancer si di amoy ta halai chahi kun orjo kontra jo ni forjo maram masina khoina breast cancer na na ba se lifelong mapun si chupa dum layang dana lei dum check up to dana lei layang bai di adum hidak pi dana check to dana thammi hajari ba hai mai check up check to re ga khangdorim ni na ba ko da matang sida ngasai gi cancer gi yamna late stage ta lak pa do adugi kano do photo dong ta yeng mina sine mayam aduga makhada na doctor regi khangjani sina akhoi gi huzik treatment gi matang da su doctor khar pan bi khre ko huzik manipur gi oina huzik bhaupada breast cancer
treatment chiga mari lainana advanced facilities da kari kari laire bage have just kan khaza ai masida haijaki akhoi Manipur da su surgeon ahiba yamna laire hana dagi haidi training chaluraba ko experience yam lairaba private sector da su government gi da su akhoi Karkinos da su adum laire haidi moi da tawwa akhoi onco surgeon haise cancer dang tawwa adda mu breast da tawwa adi oncoplastic surgery na adi breast ki cancer da dina oncoplastic surgery se chana reba karino da operation tawna breast isu mu sambiramba plastic surgery su toksalamba breast ki apomba silak to hana di pulap kakthatpa yamna yengbada nungaitaba operation tawrameba wang hanganba ado hojikti ana badang lokthokpa ngame aduga lokthokriba saruk tu su mu melaga phadana semamdana na dabadona thamamba adi seng su lokthokpa sibu oncoplastic surgeon Manipur da sigi facility laijare adagi akon bada khogi radiation mai ai basi khoi hanadi khogi kobal na da yairameba hojikti anova modern khogi precision radiotherapy na khogi mai ai bada kinari se kaino da mai si ekta chabak na yasan baya deba heart lay lungs lay oiram da adagi spinal cord lay adagi windpipe lay kano lay mayam organ mayam ama lay ba ko mayam si da shokhini natraga normal breast da sokhibe haidi normal tissue da am soy aduna masi yairaga ai mai yaira dagadi khut pambom pomi natraga khut thangat pe yadre natraga khoigi adum lok khudana leiba yam tawram meba hanna khoigi kobalna mai yai hojik ti chanadre masigi mathakta khoina linear accelerator khoigi IMRT kana khoigi anova yam afaba VMAT kana IGRT kana anova khoigi cancer naramba leramba jakadang mai pi bangam atai da sondaba sumba mechin che khoigi Manipur da su laire adu lairi cd hojiki one di government gida di laitri lairakani khali tuna adu khoigi Karkinos da su hojik khoi mechin che kanna pangkhali khoi handaki tha mathangi tha dagi di soidna horogani linear accelerator adu khoigi atopa khoigi private sector sajiw azel gida AIO da su laire man treatment tawbire adu private ta tawni na paisa kitang di changam be adu government na mateng pangbire CMST dagi PMJ tawraga paisa si dumana mateng pangbidana khoi Manipur da su facility sing se phangbanga me haijariba adu paisa hanthana da hoi chemotherapy da su paisa khradi adum phange ado loina mak natra su phanayam di kana brana khanjai ai patient sing aina ngasi phog yengjaba sing da hoi yamna tangba hidak pudi piba ngamdre ko hoi CMST PMJ na moina kana tawba ngamde adu isu ayambadi 90% di haiba kano scheme sing sidagi kana phangdana khoigi Manipur da su patient sing se yam kuina long survivor hoji phok dai patient jahi kun kunthra hen hingba yam leiri masi amuka hena phagalakani na khanje aduga sarde khangjani isina hoina breast cancer sidagi ngak thokna leinaba prevention hoina hoikadi precaution hoina kari kari ti tawba yaba ge habtu su khatna chumi am asemane kana monika prevention is the best haiduneba ko natrana koina naraktring da nadanaba tawba haidi koina prevention se khoigi makhan yam yami primary prevention di naraktanaba suna nadaba mi da tawbase sina di best way ba se khoigi khudamana da cancer gi su vaccine lai cancer vaccination khoigi vaccine se womb cancer gi cervical gi vaccine lai hepatitis B si vaccine kap thokra ga di hepatitis B adudi nadraga di adum cancer do nara oi dineba adu laibak thimna breast cancer gi di vaccine ji puthokdri primary prevention di ngamdri aduna ngak thokpa sing ngamdri adu akoina sida prevention sida akoina hereditary de akoina precaution khara prevention khara tawangami se magi mama se mapa se nare braka mutation laire gene yaure harigadi ma soidan nara ne se khangeba ma chahi gi matam gi wadani chahi kunda ya na pa ya kunthra da na pa ni fu da na pa do de akoina gene test se torani akoina molecular gene je toraga magi se yauragadi magi cancer gi gene yaure gene makhan yami amade ta tawya de ko adudagidi akoina masi sigidamakta akoina thagi hunga nganna lephan bi adagi chemo prevention hidak pi bi natraga akoina close monitor toroga heknar paga akoina breast lokthok pe aduga atopa hap ya eba mato sumain tawdana akoina prevention tawbi sinatabada ataidadi aina asa haijagibdani akoina yariba makai
afaba diet chabiba physical exercise fadna lebiba yamna stressful life oibidaba adagi akhona chariba chinjak so afaba chabiba the tobacco gumba kenogumba cancer thon ba pot mai ka sinabidaba aduga matam chana yum panba adagi angang khom pithakpa bottle feeding tawbidaba sina chingba se tawragadi magi prevention singami aduga secondary prevention haitare ko adu simam se tawre su narakano haidi yaroi aduna secondary prevention sina kaino da early detection ado nganna khongdokpa haidi anaba si losandaba degi ikai basuya daba dei thabak da isana self examination de isana khutchina sum yengjagadabne ba nipi bisingna irujaba da khubaki sina akhoi thabak da sum namdane karigumba marbol manba apomba macham hek thengna radi doctor da thuna laga yengadobne ba ultrasound tawraga khoina thuna masi FNC tawsira natraga chumnagi lesabir gana khona MRI ni yangbe radiation pi ahal wara gana chahi yankai nipu hela gana khona mammogram tawraga yam laina detect tawbangami aduga yam nganna khanga de khona cure singami sibuna khoina secondary prevention ko iko haidi laina naraga nganna detect tawraga tawbasina maso smile tawdana khoina breast cancer si khoina haidi ngakthokna khoina fight tawgani cancer haiba laina si yam nungai doctor matam sulusilagle aroiba da miyam da message am khatang pipiram ahoy aina mayam da hygienic badi breast cancer si nare haraga kibiganu haidi nungsa thibiganu ai cancer si nare haidi hekta loigadaba sigadaba nate laing nanaba hidak langthak kulai makan makan thole tawdabu nganna lakpiring hedi phai adana aigi aroi boina miyamna akhoi ngasi kanmasigi matungina akhoi media gi through daina appeal tawjari madudi nupi bisingna chahi kundagi horaga chahi yankai humbu phawda isada ngasai ge na haijaki ba risk factor singche leiragadi dum akhoi na check up lakpiu akhoi na check up tawbadasu screening tawbadasu paisa thoina changoi aduna masi free screening lei handaki October tha sidi khona Karkinos su khona free ultrasound mammogram na singba tawjagadori maramaduna hospital da laga paulo piu tam nungai doctor gi mamal yamlo matam khara kai thopiraga haiba breast cancer gi matang da kanarba wafam khara thambi bagi damak da doctor bo hana thagachari matang sai dama ngasi gi oina di impact health link loisinjare mathang gi chayol da anoba topic ama mu puduna lakchege ngasi gi damak ta di khurumjari Shri Shri Gaurachandraya Namaha. Purvashram Dai Khoi Khwai Gi Irak Da Tin Biram